everyone, mayam bukurumjari ngasidi chakwai singju amuk sujarage ado chakwai singju da hapnaba ina hawai matonse hekena lakjabane ado hingon macha ma lei habado ina ado hingon do thabane bako ado yong macha mayam akogi mapi macha adegi mayam lakdo ado duna ne phama loi thatok chathoki dore bako tan bada thabam oire ada aina masi amtangdi ai chahoge na tawbane ado pikti ampi ado aina makitangdi he again hekjare mayam aduga sida leire phanamdi yame ain tharido asi moina chadringe da hemda chahorge ne hekto abane kaino ga yaudrida kitang pangkhalakta ngai bagi thekpham ama hek matondo adu loi thato aba aina ado hawai bi kharju thabane bako da hawai bi te su moina ne khaidana loi dore sina complex ne column ni si ju maton khara hekjare mana khara hekjare sisu kitang hap ke tawbane chakwai singju do kitang hauna morok sana chage na tawbani maya singju je khara pamjei buko adum aina yumda leiringe da suko adum singju je adum sura adum mayam koksala adum chamine be je am singju je kitang ni adum pamjei side dish oina ko ayama matam da adum singju je adum sujei ba adana mayam na singju da tawle hairam gadra khangde ado chakwai singju da ina hawai maton pan khalak padu ne khangcha chaning da na tawbani da ado sida leire aigi basket kanoda hapchare mayam ado chakwai singju aigi singju se kamaina suge mayam mieng minarase to sida leire phajadro sangtrika sangaga fresh waina ko ado morok aigi maida ngauraga morok adu dune bako ado ngari ne thum ne tawa khonji da sujarane ba to sigi ngari se sise akorongi ngari na tebako koigi silongi ngari ne ba koigi sida lemina ba ai nongma adugi package ka ba utongi ngari haitare utong da hapaga semba ngari do adu dune bako yam hawe sije thum yaudra su ne smaina lauraga adum side tan namma adum chaba da kyam hawe to sije ai nongma package kai bagi koigi utong kai bagi videos bi thagat charake mayam suba haurage chakwai aput pane bako chakwai achau budu din ate kitang kuptak ti tawe do aina photo ga thamme mai ro chitho ga yam kanna mun that pad mun badu di met pad loim kano tawidana adu du ge ina do ngari suba nga sagi chanam hapga subu do adu du ga sigi hana to sanminara ne bako adu ga mana ma singjing ji ga pula na to sanminara ne mu mangan ataw bane asang basu yaure ango basu yaure ado si kara ma subirani thoiding asubani sisina aina prepare tawraga hana dagi tum mai di smaina container da hapaga thamjaye do yongchak atingba hingbado ado khara ma soijanjare
mayam loiselakpada aigi channel bu yengbiriba nongna changbirakpa nongna viewers oibiba yaubiragadi aigi channel se subscribe toksinbiro mo aigi channel se nongna hangjabane ado support tawbiramo mayam na support tawbiraga subscribe nambirakpa like nambirakpa share tawbiba dai comment pibirakpa se aingonda yamna kaitare yamna immense pleasure leiba aingonda yam harauba aigi amuk anoba video semna nabagi ithilama pibibadu oye. So thank you for watching my video. Thank you so much.